ꯄꯨꯝꯅꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯃꯛ ꯄꯣꯛꯆꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯃꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯉꯥꯛꯁꯦꯜꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯅ ꯍꯩꯖꯕ ꯁꯔꯤꯠ ꯁꯔꯥꯛ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯗ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯈꯨꯠꯂꯥꯏꯁꯨ ꯑꯣꯖꯥ ꯅꯥꯏꯅ ꯇꯝꯗꯨꯅ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯉꯛꯄ ꯑꯃꯅ ꯆꯤꯡꯂꯦꯝꯕꯤꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯇꯝꯗꯒꯤ ꯃꯥꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗꯤ ꯅꯣꯡꯃꯇ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯠꯅ ꯆꯩꯅꯕ ꯑꯃꯨꯛ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯜꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯒꯤꯅ ꯃꯅꯦ ꯑꯃꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯦ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯑꯗꯨ ꯎꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯀꯜꯂꯛꯄ ꯀꯌꯥ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯒꯤ ꯃꯌꯥꯏꯅꯅꯤ ꯍꯥꯏꯕꯁꯤ ꯃꯅꯦ ꯑꯗꯨꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯦ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯔꯥꯅꯤꯒꯤ ꯑꯆꯤꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯤꯡꯂꯦꯝꯕꯤ ꯆꯍꯤ 12 ꯁꯨꯔꯛꯂꯤ꯫ ꯃꯥꯒꯤ ꯆꯍꯤ 12 ꯁꯨꯔꯛꯄꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩꯗ ꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯅꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯕꯦꯝꯃ ꯆꯤꯡꯂꯦꯝꯕꯤ"꯫ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯊꯣꯡꯂꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯏꯅꯦꯁꯨ ꯌꯥꯎꯔꯛꯏꯅ?" ꯃꯅꯦ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯅꯦꯁꯨ ꯌꯥꯎꯔꯤꯌꯦ"꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯉꯁꯤ ꯏꯆꯥꯒꯤ 12 ꯁꯨꯔꯛꯄ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗꯅꯦ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕꯅꯦ꯫ ꯉꯁꯤꯗꯒꯤꯅꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕꯇ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨꯀꯣ, ꯑꯗꯨꯒꯅꯦ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯁꯨ ꯑꯣꯏꯕ ꯉꯝꯂꯁꯅꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯉꯛꯁꯝꯗ ꯁꯤꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯦ ꯑꯗꯨ ꯃꯆꯥ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯊꯤꯅ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯊꯝꯖꯔꯛꯄ ꯂꯤꯛ ꯑꯗꯨ ꯃꯥꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯁꯤꯕꯤꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕ ꯂꯤꯛ ꯑꯁꯤꯕꯨ ꯉꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯁꯤꯕꯣ? ꯏꯃꯥꯗ ꯑꯗꯨꯝ ꯊꯝꯖꯤꯟꯕ ꯌꯥꯗ꯭ꯔꯣ?" ꯃꯆꯥꯅꯨꯄꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯕꯦꯝꯃ, ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯑꯆꯝꯕ ꯂꯤꯛ ꯅꯠꯇꯦ꯫ ꯃꯁꯤꯅꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥꯒꯤ ꯅꯥꯛꯇꯅꯦ ꯑꯃꯨꯛ ꯂꯩꯔꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕꯤ ꯅꯕꯣꯛ ꯑꯗꯨꯅ ꯑꯩꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯑꯗꯨꯗ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯕꯅꯤ꯫ ꯉꯁꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯔꯕꯅꯤ꯫ ꯍꯌꯦꯡ ꯅꯪꯅ ꯅꯌꯨꯝ ꯅꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯀꯥꯟ ꯑꯩꯒꯤꯅ ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯅꯪꯅꯅꯦ ꯑꯃꯨꯛ ꯁꯤꯟꯅꯒꯗꯕ꯫ ꯑꯁꯨꯝꯅꯅꯦ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯆꯥꯔꯣꯜ ꯁꯨꯔ ꯐꯥꯎꯕꯅꯦ ꯁꯤꯟꯅꯔꯝꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤꯅꯅꯦ ꯅꯪꯒꯤ ꯅꯐꯝꯗ ꯅꯤꯡꯊꯤꯅ ꯁꯣꯏꯗꯅ ꯉꯥꯝꯗꯅ ꯂꯩꯔꯤ ꯃꯈꯩꯗꯤꯅꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯅꯦ
soidana oigani masi hek mangkhiba matamdane punsida awaba khudong tibatana soidana mayoknagani maram asinane ibema nangna lek ase cheksina thamgadabani ko mama maharani gi ahmadu tabada chinglengbisu wakhal taraduna mamada magi ngaksanda siriba lek aduda yengzarami aduga chinglembina makha tarei ima ai matam chupada iman haiba singse kaujaroi ai lek ase cheksina thamjake ko ima mama machana sanariba wari singadu taraga phatabi mane aduna wakhalda khalami makhoina nuksi sanana harau tamna leiraga makhoi ahumna nugaina leiraga ima jai khoibuna tongana tahanba aina soidana makhoige nungaiba harau tamase soidna mungani asumna khalami aduga maharani aduna bakatana hairei adugane hayingdagine imasi aruba thaba ama chatpa tare ima chahi amane yumasida halaklaro aduna nange wala pale resune nanega tanadunane ningtina leiramuko asumna namit adu Rajkumari chinglembigi mapok namit aduda konong adugi miyamadu haraba nungaiba phogduknaduna ahauba acha athak makal sing sel dangduna chamin thakminarami asumna maharani edu namitu haukhre nong hek nganbaga maharani edu magi thaba adugi damakta magi nupa ningthau machanupi chinglembi amadi konong aduda leiriba miyam sing aduda kaina yathang piramnaga chatkhirami asumna maharani edu hek chatkhibaga numit khrani leiraga ningthau aduna thangnaba leibaki ningthau amadi Rajkumar kaya pauche thaduna magi leibakta kauduna ningthau singi macha Rajkumar Rajkumari Singh sakhang maikhang nanaba thauram silami ningthau aduna magi naknaba mantri singda thauram adu pangthoknabagi damakta watana madu chinglembigi mani aduna lona tawrami wafam adu hek khangbaga chinglembigi mani aduna chinglembibu athapa umang amada puraktuna umang adugi manungda leiba yumacha amada puraklami aduga oidaba wakaya haizinduna chinglembbibu umang aduda yumadu thamami aduga konungda halaklaga mabung ningthauda asumna hairaklami yambong ningthau imang nupi chinglembbido masa nungaiti haidanane akhang ahitanadana yenghanbadane matam kharadi achik maphamda numit khani potha halo haidanane takpire madudagidi aina achik maphamam amada lam koibaina chalankre aduna ma thoramado yabaga maroi masi haina khra tambiyu man haire smaina mani aduna chinglembbibu thoramadu yawdanaba theidokriba asi maharani na chinglembi da sinariba lek adugi mayaina amadi Rajkumari chinglembigi masak matau phajaba maduda leiba kayadagi lakliba ningthau sing adugi machanupa Rajkumar Singh aduna chinglembbibu soidana apam nungsiba phawkhini haibasi khanglemi mairama sinamani aduna chinglembigi nungai phaba punsi adu oyandanaba silibani machanupigi wafamadu tabada ningthau adu yamna nungai zaramde thauramadu machanupi chinglembi saruk yare khanbada somdana Rajkumari chinglembina leiba umang aduda Rajkumar amakhak sagwal ama tonglaga laklami asum lakpa matamda Rajkumar adu lambi mangna lamangna karomna chatkadabano haibadu khangdana asum chatlami tanja aduda yamna phasaba higok machuga amubaga angobagana langba kura amakhakna Rajkumar adugi manakta koipai pairami ngaihak aduna paranba matungda kurak aduna amuk paikirami Rajkumar adu kurak adugi matung asum inaduna laklami Rajkumar aduna kurak adugi matung asum induna lakma matamda Rajkumari chinglembina leiriba umangi yamacha aduda yawraklami mafam adu hek yawbaga kurak adusu pham khangdana mangkirami Rajkumar adu yumadu hek yawrakpaga Rajkumar adu mage pukning wakhal asi karigumba khara phawraklami imung aduda kana kana lai khangningwagi ikhau langba masu kana phawraklami imungda leiriba Rajkumari chinglembbisu matang aduda masu pukning wakhalda thamoida
ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯤꯆꯥꯟꯅꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯕꯥꯟ ꯑꯃꯗ ꯄꯥꯗꯨꯅ ꯃꯆꯥ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯕ ꯑꯗꯨꯗ ꯃꯅꯦ ꯐꯠꯇꯕꯤ ꯑꯃꯗꯤ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯕꯨ ꯍꯥꯟꯅꯒꯤ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯐꯝꯃꯒ ꯀꯞꯇꯨꯅ ꯃꯃꯥꯗ ꯋꯥꯀꯠꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥ, ꯏꯃꯥꯅ ꯑꯩꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯗꯤ ꯅꯍꯥꯟꯋꯥꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯆꯥꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯗꯁꯨ ꯊꯧꯔꯝ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯗꯦ, ꯑꯩꯗꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯅꯥꯛ ꯈꯨꯟꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯗꯤ ꯃꯆꯥꯁꯨ ꯌꯥꯎꯈ꯭ꯔꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯞꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯀꯞꯄ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯣ ꯃꯥꯅ ꯄꯤꯔꯝꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯌꯥꯏ ꯆꯦꯟꯕ ꯂꯤꯛ ꯑꯗꯣ ꯑꯗꯨꯒꯤ ꯃꯌꯥꯏꯅꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒꯅꯦ ꯂꯤꯛ ꯑꯗꯣ ꯃꯨꯟꯗꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯐꯠꯇꯕꯤ ꯃꯥ ꯃꯆꯥ ꯑꯗꯨ ꯋꯥ ꯀꯌꯥ ꯈꯟꯅꯗꯨꯅ ꯂꯤꯛ ꯑꯗꯨ ꯆꯤꯡꯂꯦꯝꯕꯤꯗꯒꯤ ꯃꯨꯟꯅꯅꯕ ꯎꯄꯥꯏ ꯀꯌꯥ ꯊꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯦꯅ ꯃꯤꯑꯣꯏ ꯑꯃ ꯆꯤꯡꯂꯦꯝꯕꯤꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯃꯅꯦ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯝꯂꯝꯃꯤ꯫ "ꯃꯆꯥ ꯏꯕꯦꯝꯃ, ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯅꯅꯦ ꯏꯕꯦꯝꯃꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯤ ꯑꯅꯤꯕꯨ ꯎꯅꯤꯡꯏ, ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯃꯇ ꯑꯉꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯏꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯅꯕ ꯄꯥꯎ ꯆꯦꯟꯕꯤꯔꯛꯄꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯆꯤꯡꯂꯦꯝꯕꯤ ꯀꯔꯤꯁꯨ ꯈꯟꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯄꯥꯝ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯃꯄꯥꯝ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯄ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯅꯦ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯑꯉꯥꯡ ꯑꯗꯨꯒ ꯃꯅꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯥꯏ ꯃꯃꯤꯠꯇ ꯐꯤ ꯑꯃꯨꯕꯅ ꯈꯨꯝꯖꯤꯟꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯦ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯄꯝꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯁꯔꯤꯠ ꯁꯔꯥꯛ ꯄꯨꯝꯅꯃꯛ ꯇꯝꯕꯤꯔꯛꯄꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯗꯨꯅ ꯂꯝꯕꯥ ꯄꯥꯏꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯤꯡꯂꯦꯝꯕꯤꯅ ꯍꯦꯟꯅ ꯂꯥꯛꯆꯔꯛꯄ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯎꯊꯛꯇꯒꯤ ꯊꯧꯔꯤ ꯈꯔ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯕꯨ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯂꯦꯡꯕ ꯅꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯅꯦ ꯐꯠꯇꯕꯤ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯟꯅꯤꯡꯂꯕꯗꯤꯅꯦ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯅꯠꯇꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ." ꯋꯥꯐꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯃꯅꯦ ꯑꯗꯨꯗ ꯆꯥꯎꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯤꯛ ꯑꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯒꯤ ꯇꯔꯥꯏ ꯄꯤꯊꯣꯛꯀꯅꯤ? ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯤꯛ ꯑꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯈꯜꯂꯨꯅꯨ꯫ ꯂꯤꯛ ꯑꯁꯤꯒꯤ ꯃꯌꯥꯏꯅ ꯏꯃꯥ ꯏꯆꯥ ꯁꯣꯏꯗꯅ ꯀꯟꯒꯅꯤ." ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯅꯦ ꯑꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯪꯒꯤ ꯂꯤꯛ ꯑꯁꯤꯅ ꯅꯪꯕꯨ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯗꯣ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯗꯨꯅ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫
ꯆꯤꯔꯣꯜ ꯑꯗꯨ ꯍꯦꯛ ꯇꯧꯕ ꯂꯣꯏꯕꯒ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯈꯨꯠꯂꯩꯇꯨꯅ ꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ, ꯔꯥꯖꯀꯨꯃꯥꯔ, ꯏꯆꯦ ꯆꯤꯡꯂꯦꯝꯕꯤꯗꯣ ꯑꯉꯥꯡ ꯑꯗꯨꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯄꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯁꯛꯈꯪꯗꯕ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯑꯦ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯈꯜꯂꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯏ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯁꯔꯤꯠ ꯁꯔꯥ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯤ ꯑꯃꯅꯤꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯔꯝꯒꯅꯤ." ꯋꯥ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯐꯝꯗ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯗꯣ ꯍꯥꯠꯀꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤꯗꯤ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯤꯛ ꯑꯗꯨꯕꯨ ꯑꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯅꯕ ꯂꯤꯛ ꯑꯗꯨꯕꯨ ꯑꯣꯏꯅ ꯀꯟꯅꯕ ꯍꯣꯠꯅꯍꯧꯋꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤꯗꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯜꯍꯧꯗꯤꯌꯦ." ꯋꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯗꯨ ꯑꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯁꯨꯡꯇꯧ ꯇꯧꯔꯣꯏ." ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯥꯖꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯔꯥꯖꯀꯨꯃꯥꯔ, ꯅꯪꯅ ꯑꯩꯒꯤ ꯋꯥꯁꯦ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯠꯁꯤ, ꯑꯗꯨꯒꯅꯦ ꯌꯦꯡꯉꯨꯁꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯆꯤꯡꯂꯦꯝꯕꯤꯅ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯤꯡꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯥ ꯑꯃꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯤꯛ ꯑꯁꯤꯅ ꯅꯪꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯏꯆꯥ ꯑꯁꯤꯕꯨ ꯀꯟꯒꯦ ꯈꯟꯗꯨꯅ ꯂꯤꯛ ꯑꯁꯤꯕꯨ ꯑꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯍꯥ?" ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯂꯤꯛ ꯑꯁꯦ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪ, ꯑꯩ ꯑꯃꯗꯤ ꯏꯆꯥꯒꯤ ꯃꯔꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯒꯗꯧꯔꯤꯕꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯂꯤꯛ ꯃꯆꯥ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯅꯪ ꯈꯜꯂꯤꯕ꯭ꯔꯥ? ꯂꯧꯊꯣꯛꯈꯣ, ꯌꯦꯡꯁꯤ ꯂꯤꯛ ꯑꯁꯤ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ." ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯀꯥ ꯍꯦꯟꯅ ꯁꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯄꯤꯔꯛꯄꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯤꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯂꯤꯛ ꯑꯗꯨ ꯍꯦꯛ ꯂꯪꯊꯣꯛꯈꯤꯕꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯐꯥꯎꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯆꯤꯡꯂꯦꯝꯕꯤ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯦ ꯐꯠꯇꯕꯤ ꯑꯗꯨꯅ ꯂꯤꯛ ꯑꯗꯨ ꯈꯣꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤꯗ ꯁꯤꯟꯅꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯅꯦ ꯑꯃꯗꯤ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯐꯝꯗꯒꯤ ꯃꯃꯥꯅ ꯁꯤꯟꯅꯔꯝꯕ ꯂꯤꯛ ꯑꯗꯨ ꯃꯨꯟꯈ꯭ꯔꯕꯗ ꯃꯄꯨꯔꯣꯏꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯥ ꯃꯆꯥꯕꯨ ꯀꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯡꯈꯪꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯆꯍꯤ 4-5 ꯁꯨꯔꯛꯂꯤ꯫ ꯅꯣꯡꯃ ꯆꯤꯡꯂꯦꯝꯕꯤꯅ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯃꯦꯡ ꯃꯆꯥ ꯑꯃ ꯄꯥꯝꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯅ ꯂꯩꯔꯤꯕ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯥꯃꯦꯡꯁꯦ ꯂꯝꯕꯤꯗ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ." ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ,
ꯅꯪꯅ ꯄꯨꯕꯤꯔꯛꯄ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯃꯦꯡ ꯃꯆꯥꯗꯨ ꯃꯥ ꯃꯆꯥ ꯇꯧꯗꯨꯅ ꯑꯁꯣꯛꯄ ꯑꯗꯨ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕ ꯍꯤꯗꯥꯛꯅ ꯍꯥꯞꯄꯤꯔꯝꯃꯤ ꯑꯁꯣꯛꯄ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯩꯇ꯭ꯔꯕꯣ ꯍꯥꯃꯦꯡꯁꯦ ꯆꯥꯛ ꯄꯤꯖꯒꯦ ꯃꯆꯥꯅꯨꯄꯤ ꯋꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯉꯁꯤꯗꯤꯅꯦ ꯆꯦꯡꯁꯨ ꯂꯩꯇ꯭ꯔꯦꯗꯨ ꯅꯪꯒꯤ ꯁꯪꯒꯣꯝ ꯈꯔ ꯏꯃꯥꯅ ꯈꯥꯛꯂꯤꯕ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯃꯆꯥꯅꯨꯄꯤꯗꯨ ꯃꯥꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯂꯧꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯥꯃꯦꯡ ꯃꯆꯥꯁꯤꯅ ꯍꯦꯟꯅ ꯄꯤꯛꯑꯦ ꯃꯥꯗꯤ ꯅꯥꯁꯨ ꯅꯥꯔꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯤꯊꯛꯑꯒꯦꯀꯣ ꯃꯆꯥꯅꯨꯄꯤꯗꯨ ꯃꯃꯥꯅ ꯃꯥꯒꯤ ꯈꯥꯛꯄꯤꯔꯝꯂꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯃꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯃꯦꯡ ꯃꯆꯥꯗꯨꯗ ꯄꯤꯊꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯇꯟꯖꯥ ꯑꯗꯨꯗ ꯍꯥꯃꯦꯡ ꯃꯆꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯄꯦꯜꯂꯦ ꯆꯤꯡꯂꯦꯝꯕꯤ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯅ ꯌꯣꯛꯆꯕꯅꯤ ꯃꯥꯁꯨ ꯅꯪꯒꯨꯝꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯃ ꯑꯣꯏꯔꯦ ꯅꯪꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯛꯂꯦ ꯅꯪꯒꯤ ꯏꯃꯥꯅ ꯁꯤꯟꯅꯔꯝꯕ ꯂꯤꯛ ꯑꯗꯣ ꯅꯪꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯄꯥꯗꯣ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯁꯛ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯅꯄꯥꯗꯣ ꯀꯔꯝꯅ ꯂꯩꯔꯤ ꯏꯃꯥꯒ ꯌꯦꯡꯂꯨꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯈꯨꯟꯇꯥꯛ ꯂꯥꯁꯤꯕꯒꯨꯝꯅ ꯄ꯭ꯔꯖꯥꯃꯌꯥꯝꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯩꯊꯦꯜꯅꯆꯤꯡꯕ ꯑꯃꯠꯇ ꯍꯥꯡꯗꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯇꯥꯗꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒꯨꯝꯁꯨ ꯇꯧꯔꯤ ꯅꯨꯄꯥꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯕꯦꯝꯃ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯣ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅꯅꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯌꯦꯛꯅꯕ ꯈꯔꯅ ꯍꯨ ꯇꯩꯕ ꯇꯦꯟꯅ ꯀꯥꯞꯂꯛꯇꯨꯅ ꯄꯥꯟꯕꯗꯒꯤ ꯅꯥꯗꯨꯅ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥ ꯂꯥꯛꯇꯨꯅ ꯉꯥꯛꯄꯤꯁꯤꯟꯕꯤꯍꯧꯒꯅꯤ ꯃꯁꯤꯒꯤ ꯈꯟꯕꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯋꯥꯅꯔꯕꯅꯤ ꯆꯤꯡꯂꯦꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ ꯂꯥꯌꯦꯡꯂꯕꯁꯨ ꯐꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯂꯥꯌꯦꯡꯂꯨꯕ ꯊꯦꯡꯂꯨꯕ ꯁꯣꯛꯂꯨꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯃꯤꯁꯛ ꯑꯗꯨꯗ ꯑꯣꯏꯅ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯏꯅ ꯑꯅꯥꯕꯗꯣ ꯐꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯕ ꯀꯤꯕꯅ ꯀꯅꯥꯁꯨ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯂꯥꯌꯦꯡꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯀꯅꯥꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯆꯤꯟꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯒ ꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯔꯒ ꯀꯣꯅꯨꯡ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯏꯍꯥꯡ ꯍꯥꯡꯂꯝꯂꯦ ꯆꯤꯡꯂꯦꯝꯕꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯑꯁꯤꯕꯒꯨꯝ ꯌꯥꯇꯥꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯜꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯍꯦꯛ ꯊꯦꯡꯂꯨꯕꯗ ꯆꯤꯡꯂꯦꯝꯕꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯑꯗꯨ ꯁꯣꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯂꯦꯞꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯟꯅ ꯎꯈꯤꯕ ꯈꯪꯈꯤꯕꯒꯨꯝꯅ ꯆꯤꯡꯅꯅ ꯍꯪꯂꯛꯏ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ ꯑꯩꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯎꯈ꯭ꯔꯕꯒꯨꯝꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ
ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯝꯕꯤ ꯋꯥꯈꯜ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯥꯃꯤꯡꯗꯒꯤ ꯑꯣꯜꯂꯛꯈꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯤꯡꯗ ꯃꯨꯟꯈꯤꯕ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯄꯤꯔꯝꯕ ꯂꯤꯛ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ꯫ ꯂꯤꯛ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯤꯒꯤ ꯃꯐꯝꯗꯒꯤ ꯂꯧꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯤꯛ ꯑꯗꯨ ꯋꯥꯈꯜ ꯇꯥꯗꯗꯨꯅ ꯂꯩꯔꯤꯕꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯉꯛꯁꯝꯗ ꯁꯤꯖꯤꯟꯕꯤꯔꯝꯃꯤ꯫ ꯂꯤꯛ ꯑꯗꯨ ꯆꯤꯡꯂꯦꯝꯕꯤꯒꯤ ꯉꯛꯁꯝꯗ ꯍꯦꯛ ꯁꯤꯈꯤꯕꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯤꯛ ꯑꯗꯨ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯤ ꯑꯗꯨꯒꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯐꯝꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯝꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ, ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕ, ꯋꯥꯅ ꯑꯃꯨꯛ ꯊꯦꯡꯅꯖꯔꯕ ꯃꯆꯥ ꯃꯄꯥ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯂꯤꯛ ꯑꯗꯨ ꯁꯤꯟꯅꯔꯝꯕ ꯑꯗꯨꯒꯨꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯁꯤꯟꯅꯔꯝꯗꯨꯅ ꯆꯥꯔꯣꯜ ꯆꯨꯔꯣꯜꯗ ꯃꯊꯪ ꯃꯊꯪ ꯂꯤꯛ ꯑꯗꯨꯕꯨ ꯁꯤꯟꯅꯍꯧꯔꯝꯃꯤ꯫